ꯈꯨꯔꯨꯝꯖꯤ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕꯒ ꯏꯔꯣꯝꯕ ꯆꯥꯔꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯏꯔꯣꯝꯕꯁꯤꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯦ ꯑꯗꯣ ꯌꯦꯟꯅ ꯁꯤ ꯂꯩꯔꯦ ꯃꯐꯩ ꯊꯣꯡꯉꯦ ꯑꯗꯨꯗꯩ ꯃꯐꯩꯒ ꯇꯧꯔ ꯊꯣꯡꯉꯦ ꯃꯐꯩ ꯊꯣꯡꯕ ꯅꯠꯇꯦ ꯄꯥꯐꯣꯔ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯀꯥꯏ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤꯒꯤ ꯇꯔꯟ ꯇꯥꯕ ꯍꯥꯏꯔꯒ ꯆꯠꯂꯨꯕ ꯑꯗꯨꯒꯤ ꯅꯪ ꯚꯣꯠ ꯊꯥꯗꯕꯩꯕ ꯑꯗꯣ ꯈꯤꯇꯪ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯀꯨꯏꯔꯦꯗ ꯃꯣꯏ ꯃꯃꯥꯡꯗ ꯊꯥꯒꯠꯇꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯅꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯣ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯕ ꯍꯧꯅ ꯇꯧꯔꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯁ ꯁꯥ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯁꯥ ꯊꯝꯃꯦ 이러면서 소금 이러면 참 하와이 막 그래 한번 해 하면서 딱 먹고 보자 이 말을 할 때 거기 살다 이것도 안 먹고 오는 거죠. 해요. 답이 그냥 가닥다 말, 애나 먹고 곡답이 가열분이 그래. ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯒꯠꯄ ꯀꯃꯥꯏꯅ ꯇꯧꯋꯤ ꯐꯗꯤꯅ ꯄꯤꯔꯣ ꯁꯥꯔꯦ ꯍꯧꯖꯤꯛꯁꯦ ꯐꯦꯟ ꯊꯥ ꯆꯥꯏ ꯍꯥꯏꯕꯗꯣ ꯃꯈꯣꯟ ꯅꯨꯡꯉꯥꯏꯅ ꯇꯧꯕꯗꯣ 보이자.
Pilates liye. Khai ba, ahi ba khai ba. She's really ta sẽ lột xong rồi mang ngoại thì để mang xong rồi mang chi video xem ta người dần đó tôi em khơi biết sẽ ham video rồi đi video like share subscribe từ với em từ bé là còn gì làm đúng không mình sáng nay mình chơi mình comment đi bây giờ một khơi đồng ra cái tôi mình khơi là tạm mấy bên xa và khơi bây giờ làm video rồi mình comment đi bây giờ một khơi đồng xem rồi cái đó mà thân video nữa là sẽ bye bye